Manipur tholiba irang asigi hogolappada kuki furuki nupi ahum mafi thongdana sadhan ki haibagi matangda Assam gi Guwahati da laiba special judge CBI na Meeoi taruki mathakta SARS frame Toukhre iram asigi matangda national media singna tawnarki report ki matungina kumjal singni kunhumdoi gi Mei gi tang mari da thoki haiba thodok aduga mari lenena CBI gi special judge na SARS frame tawrokraba Meeoi taruk adudi Huirem Herodas Maitei Ningombam Tomba Singh Atopaming Tomthin Yumlembam Jiban Atopaming Nausa Atopaming Sana Frit Hongbam Suranjoy Maitei Arun Kundongbam Atopaming Nanau Amadi Namirakpam Kiran Maitei ni Makoi Taruki Mathakta Court asina gang rape murder amasung rioting yauna tuan ba case tara manga da SARS story case record ki matang da paladuna pawsina makhatana hai irang asina maram warga victim sing aduna masa hingnabagi damak umang da sensin ki maduda Meeoi kharana makoi bu phabaga loinana victim amagi apopa miyam na hatki tungda nupi sing adu mapi lauthokhan khibani hairi victim anidi nupi oibige ikai khumna basumahan ki hairi Tawdok aduda victim sing adubu kanna bohona ki haiba victim gi pongmina ba Meeoi amasu miyam na hat ki haina case record asina makhatari CBI gi prosecutor Suyamjit Sharmana Fongdoki bada Toukhre Tawdok aduda mara leire hairiba Meeoi sing adugi mathakta investigation sathabada prima facie evidence kaya fangbangam lei makoi gi mathakta thangaliba sarsit adugi support tawudaba material kaya amasu agency asina khomjin bangam le haiki CBI na SARS frame Toukhre Meeoi taruk adu Guwahati jail da transfer tawna bakhangan kibaga loinana laliba tang tara turukta court puthokuna SARS sing aduda khojek pina basu khangan ki haina pawsina makhatari